Tongan ba pauche sing amadi social media degi lawkhajaba pau singe update pijari ahanbada maruiba pau ITLF ki lalhoba singa chalaiba Barma gi home and village Nanton township ta military army na bom thadabada ITLF ki asiana asopan yamna yawkhibada natana mafam adugi misam ahum chu sikre asopazu yamna yawkhre haidi ngarang Barma gi Kachin state ki Bhamo area da military ka khuthongna bada KIA gi mari sire afaba khulai mari fagatpa ngamkhre haidi ngarang Manipur amadi Myanmar galona baparing da Assam Rifles jarung na ambush sathaba matamda AR ama Sikre amadi manga amana asopa nangkhre haidi Barma gi square market laija town da leiba KIA gi headquarter da military army na ngarang drone bombing tawrakpada KIA gi lal holuk ki nupi ani aruba phibam da Sokle makha tarakpa pauda Manipur amadi Myanmar athubada ngamkhai sambal khaudrabadi refugees singna Manipur yosin khralgani Myanmar gi land city phibam tare loina sangchilapagi phibam da lei Mizoram dadi haudi sin kuki refugee na pairabani lanjenarakpada aduna aikhoi gi Manipur da Sisipur dadi pairabani haudi changthok changchin yanadabadagi kanana su thiludabadagi khangrabani Barma dagi lanjenaragliba mafam singa si maruina Thailand, Mizoram, Manipur, Assam, Bangladesh ni aduga khudong thiningai oirabasina Manipur ni maramdi kuki ga aikhoi ga di lan loidri Sisipur gi kuki ga moi ga amata oina pullaga mitai aikhoi da landari bani haibasi aikhoi loina khangnaraba wafamni aduna haudikti yamna alert oiba mathau tare loina na Myanmar di lan tawbaga yuar habaga da loi kiba yabagi condition na leire haukiba lising ani kunmanga gi March thadagi haudik fawbada Myanmar gi mafam ayambada akanba earthquake tawba sunglep leptri Masistu angakpa ma oiri ngarang ahingsu yangun gi miyoi sing earthquake tawrakpadagi lambida ahingsupa land ki hairi Manipur yauna awang nongpoki laiba indigenous miyangi right fanghanaba indigenous people party semlagani School gari ama thongdagi tabada mahairoi tara Sokre Modi na India gi foreign policy gi warep Trump ta lawhalle haina Congress na center da maral sikre Taliban ki badagi sen kraba Pakistan gi lan misingi uniform uladuna Afghanistan an lan ngamle haina law Thoklkre Hamas amadi Israel gi lan loisin krabasu Gaza da civil war amuk tholakpa yabagi akiba lakre ceasefire matungda Pakistan na Kabul da drone kapchenduna landakre Indiana Russia dagi thawlaiba yani amadi yaroi haibagi matangda America amadi Russia gi asoba lanbung oirakpa yabagi akiba leire Carbon dioxide ki sang ka hena wang khalakpana aikhoi ge amata ngairaba prithibhi khudong thiningai oire haujik pau sandongna pijari Barma gi Sinwin river da lalhauba Kia+Pdf kapulaga military army da ambush Twkhre hairi Manipur yauna awang nongpoki lairiba indigenous miyangi right fanghanaba indigenous people party semlagani laibak asigi awang nongpokta lairiba tongan ba state singi political party singa matoina punsinduna common platform ama semduna awang nongpoki lairiba indigenous miyangi right fanghanaba amadi ngang senduna thamnaba honagani haina Tipra mothagi founder Pradiyot Barma na phongdorakre wafamasi Tripura gi capital Argatalada laiba Rabindra Satabarsiki Babana Pangtokpa Miyangi Waiba Mifam Amada Sarugiaraduna Tripura da Pangtokadoriba Tripura Tribal Area Autonomous District Council gi Mikhal Mangwinana Phongdokibani Tharom aduda Pradiyot Barma na hai Maha Kaidawngaida Tripura Khaktagi Oiba politics tawroi lagadoriba tungi punsida Manipur Meghalaya Dimasta Hasau Karbi Along Nagaland Tripura yauna awang nongpokta khundariba yellow proof singtagi oiba indigenous people party ama semduna miyangi rights phanghanaba amasung ngang senduna thamnabagi thabak paikhelagani mahangna founder oiduna sengalagdiba Tipra Mortha hairiba political party asti secular oiba political party amani Tripura da lairakhiba ningthaugi imung manung communal oirakhibagi wari amata leite mahaksu communal oiba miyoi amanate adubu kanaguma miyoi kharana mahakpu communal oiba miyoi amani haina laibak miyamna lana uhanaba honaragli haina penaba phongdoki ngasi awang nongpokte leiriba tongan ba yellow proof singna tokhai na masagi right fanghanaba honabagi matam aduna tre awang nongpokta leiriba yellow proof singi miyamna amatoina punsinduna awang nongpoki oiba amata ngairaba voice amagi makhada changsin minaba mathautai haina sum hangna phongdoki
Ceasefire matungda Pakistan Kabul da drone kapsinduna landakre Afghanistan amadi Pakistan leibak anigi marakta soknaramba lan ceasefire tawnakraba matungda Pakistan mating mayai leiraba drone kapsilaktuna Kabul da landakre haina Taliban singna phongdorakdi report asigi matungina Pakistan ceasefire chanakraba matungda kapsilakiba drone gi attack aduna maram oiraga Kabul da miyoi manga sikre aduga kaya amana chauna sopa nangkre haina Pakistan da chauna maral sirakre Kabul gi police ki spokesperson Khalid Jardan phongdokibada Pakistan chatharakiba drone gi attack adu mafam anidani Taliban singna thawdo adu thawgi tanker pokhairakpadagi thokpani haina khalambani adubu tijin humjilubada Pakistan chatharakpa drone gi attack oiramani hairi Pakistan gi maiki dagidi wafam amata phongdorakpa leitri School gari ama thongdagi tabada mahiroi tara sokre Maharashtra gi Bandara district ta driver aduna lambi da leiba achauba konkus sing thaidoknaba honabada school dagi mayumda mahiroi sing thilakpa gari thong amadagi tabada mahiroi tara sokre thaudo adu Bandara district ki Surewala da thokibane angang sing adu school dagi kongkuna pik thanba lambi ama phauduna mayumda halakibane driver aduna asobo konkus sing thaidoknaba honabada mana thoriba gari adu anemba thong amadagi taki angang sing adu soki amasung district hospital aduda pukhatki hospital adudagi visual singna healthcare staff na accident aduda soglaba nupa macha sing amadi nupi macha sing adu layengba utki thaudo aduna lambi adugi fataba phibam adu utkhre mafam adugi miyamna sectionabagi damak public work department da seikre Maharashtra gi manungda Bandara district so mastigi pat lising ahunga chaunga rom adugi damakta district of Lake haina su khangnei adubu handakti mafam astigi miyamna civic official tingda chaibada masi sidinakre isingna pik thanba kom tingi social media platform thagaladuna lambi singi phibam aduna district asibu pat ki district ni haina khangnari bani haikre Modi na India gi foreign policy gi warep Trump ta lahale haina Congress na center da maral sikre India na Russia gi thawleiba toklagani haina Prime Minister Narendra Modi na mangonda thajaba pirakre haina US President Donald Trump ki wafam aduna lengak pairiba BJP da mai hauraba opposition na seirakre Trump Prime Minister na kire haina India gi foreign policy gi warep US President na lauba yahalle haina mahakpu maral chiraduna leader of the opposition Rahul Gandhi na ngarang akanba attack tawkre US President aduna nungaiba phongdorakpagi paudel sing thakiba masung Egypt ki Sharma El Sheikh pangthokba Gaza Peace Summit ta yaukidaba adugi matangdasu PM Modi bu Rahul Gandhi na seiki PM Modi Trump kire ahanbada Trump ta India na Russian oil lauraroi haina warip lauba masung lauthokpa yahalle anisubada itatatana ikaiba piraklaba phawbada nungaiba phongdokpagi paudel ching thaduna leiri ahum subada America da chatpa finance minister gi khongchat cancel tawkhre mari subada Sharma El Sheikh yaukidre manga subada operation sindur gi matangda magi wafam kakthat khidre haina Rahul Gandhi na haiki India na Russia da ge thawleiba toklagani haiba wafam amaga loinana ngarang ayu anganbada Trump na White House da paumi singbu ngakhanki firep adu PM Modi dagi halthengnana lakibani hairaduna Trump na makhoina Russia dagi thawlaroroi haina ngarang aingonda mahangna thajaba pirakre masi asoba khongthang amani hairi Indiana sigumba firep amata laukidri hiramasigi matangda government na tumina laisiliba aduda Shiva Sena MP Priyanka Chaturvedi na wahang hangkre amasung Trump ki wafam sing adu paukhum piba mathau tai haiki US President aduna chada chanigi tarif ki akiba piba amaga loinana me thada India Pakistan ceasefire sinki aircraft sing mangjaki amasung Russian oil gi wafam singi matangda hakiba sing adu yauri asigumba phibam amada tumina laisin bai basi thajaba hatpa amani chada chanigi tarif ki kihanba amaga loinana mahangna India Pak war khamki Z8 kapthaki PM Modi na makhata na Russia dagi thawlaroi haibagi thajaba pikhi haina Rajya Sabha MP aduna haiki Taliban ki badai sen khraba Pakistan gi lanmi singi uniform uladuna Afghanistan na lan ngamle haina lauthokre Taliban lanmi singki badagi sen khraba Pakistan gi lanmi singi uniform uladuna numit mari ni sumna songnaduna lakhiba lan Afghanistan na ngamle haina Taliban singna lauthokre report asigi matungina Afghanistan amadi Pakistan ga songna kiba lan kan khalaktuna
तालिबान की लानमी सिंह पाकिस्तान की लानमी पाकतकना हालखिबा बॉर्डर मयादा लेबा मिलिटरी पोस्ट सिंह ऑक्युपाई तौखिबा मदी खुलाई कया तालिबान की लानी सिंह मुनखिबदगी लान लोइसिनबा पाकिस्तान हाइजरकपदगी अफगानिस्तान पुंग 94 की सीज फायर तौनबदा याकिबने हाइना तालिबान की स्पोक पर्सन जाबी हुलाई मुजाहिदना फोंदोखरे नाकल अमरोमदा पाकिस्तान अमदी अफगानिस्तान लेबाक अनिगी मरक्ता अकन ममोंगदा लान थोकनबा हौरक्खिबा अदुदा मालेंगी लुसिंगबा कया तुंगदा करी थोलकदबनो हाइनसु चाउना मिपाइबा पोकनबा हौरक्खरबनी अदुबु पाम्बै अमा तौदुना लेबाक अनिगी मरक्ता यानबा पुरक्तुना लान लोइसिनखिबा अस्ति पुमनमकी अफबा खोंथांग अमनी हाइदि लान असिगी मतंगदा पाकिस्तान लेंगाक की माइकेदगी फोंदोरक्खिबदा अफगानिस्तान के लान छोकनबा पाकिस्तान पामदे पाकिस्तान लान लोइसिनबा होनरिबा असि अफगानिस्तान गा लेरिबा येक्नबगी फिबम असि मतम पुंबगी ओइना लोइसिनबा पामी मरम अदुना अफगानिस्तान गा सीज फायर तौनिखिबनी हाइना फोंदोरक्खरे हमास अमदी इजराइल की लान लोइसिनख्रबसु गाजादा सिविल वार अमुक थोलकपा याबगी अकीबा लेरे चाही अनि गाजादा हमास अमदी इजराइल अनि की मरक्ता सोंगनरम लान उसिनासिना डोनाल्ड ट्रम्प ना यामना कना होनदुना सीजफायर तौनदुना लोइसिनख्रबसु हौजे गाजादा अनौबा सिविल वार अमा अमुक थोलकपा याबगी अकीबा लाखरे हाइरि पनबा याबदी डोनाल्ड ट्रम्प की मिनेंग मखादा गाजा पीस एग्रीमेंट तौनख्रबा मतुंगदा इजराइल नस्तो मखोइगी लानमिसिंग हंदोकपा हौखिबदगी हमासना मखोइगी हानगी सकलोन अदु अमुक सापोंगलक्तुना इजराइलदा अरोनबा पाउ कया पी हाइदुना गाजादा लेरिबा मिसम कया लेप लेतना हातपा हौरक्खिबनी हमास की लुसिंगबसिंगना हौजे गाजादा हसाम लेरी लेंगाक सासनसु हमास किनी मरम अदुना गाजादा लेरिबा मियोइसिंगना हमास की मायोक्ता थबक अमता तौबा यारोय हाइनसु लाउथोक्खिबनी हाइदि निंगसिंगबा याबदी गाजादा इजराइलबु सगतपा खुलाई पाइबा लालहौबा कया लेरी मरम अदुना हमास अमदी इजराइल सिंगबु सगतपा सिंगना अमुक मुंगनबा हौरक्खिबनी हाइदि इंडियाना रशियादगी थाव लेबा यानी अमदी यारोय हाइबगी मतंगदा अमेरिका अमदी रशियागी असौबा लानबुंग ओइरकपा याबगी अकीबा लेरे रशियादगी थाव लेबा यानी अमदी यारोय हाइबगी मतंगदा अमेरिका अमदी रशियागी असौबा लानबुंग इंडियाना ओइरकपा याबगी अकीबा लेरे हाइना एक्सपर्ट्सना फोंदोंनरगले रिपोर्ट असिगी मतुंग इना इंडियागी वातादना अमेरिकागी प्रेसिडेंट डोनाल्ड ट्रम्पना इंडियाना अथुबा मतमदगी रशियादगी थाव लेररोय हाइना लाउथोरक्खिबनी ममांगदसु ट्रम्पना रशियादगी इंडियाना थाव लेय हाइबगी मिंगदा खमथेंगना सावरादुना तारिफकी स्टादा चामा थमजिलखिबनी अदुबु ट्रम्प की इंडियाना रशियादगी थाव लेररोय हाइना फोंदोरक्खिबा अदुगी पाउखुम पिरदुना इंडियागी ट्रम्प की वाफम अदु महाकी ओइबा वाफमनी इंडिया गवर्नमेंट मतम पुंबदा लेबाक मियामगी याइफगदबा येंगलगा थबक तौगनी अमदी तौदनसु लाकी हाइना यामना फजबा डिप्लोमेसी की ओइबा चपचाबा पाउखुम पिखरे हाइरि कार्बन डाइऑक्साइड की चांग का हेना वांखलकपना अखोइगे अमता ngairaba पृथ्वी खुदोंग थिनिंगाई ओइरे कार्बन डाइऑक्साइड की चांग का हेना वांखलकपना अखोइगे अमता ngairaba पृथ्वी खुदोंग थिनिंगाई ओइरे हाइना वर्ल्ड मेट्रोलॉजिकल ऑर्गेनाइजेशन WMO की रिपोर्ट अमना फोंदोरगली रिपोर्ट असिगी मतुंग इना पृथ्वी की एटमॉस्फेयर दा कार्बन डाइऑक्साइड की वांगबगी चांग इंग्लिश सिंगनी कुनमरी दा खंगेन हेंगलखिबनी कार्बन डाइऑक्साइड की चांग खंगेन हेंगलकपा असिना मरम ओइरगा सही खरा असिगी मनुंगदा पृथ्वी दा साबगी चांग असि अमुका हेंगलकपा याबगी अकीबा लेरे हौदिकसु मालेमदा साबगी चांग वांखलकपदगी अवाबा कया मायोक्नरिबनी पनबा याबदी सही असिगी मनुंगदा साबगी चांग का हेना वांखलकपना मरम ओइरगा मालेंगे लेबा कयादा लेरिबा उमंगसिंग मई हौदुना साक्तुना पाक्सना अमांगता कया थोखिबगी थौदोक लेख्रबनी।